Saliba tha asigi tang taraga mangagi numidang wairamda unloading tauramlaba matung mayumda halakpagi lambida hanagi Chief Minister gi banglo manakta Casper gari da lakpa Manipur Police Commando gi team amana truck asina Casper gari adabu thomge tawe haiduna maral pisinduna truck adabu tharukliba driver adabu Phurambagi Thaudok adabu Yaningdaba Phongdoktuna truck driver singna starting Thadokhre khongdang changsinkre haina press na phangba paw amana khangalakli paw asina makha taraduna hai Thaudok asida senariba Police Commando putho uamadi thabaktagi suspend tawgadabani haiduna June taraga mangagi numidang wairamdagi hauraga ngasi fawba starting Thadokhre khongdang changsinduna lakibana gari sama henbana kaithel manbida panduna leire haire panduna leiriba gari sing adugi manungda LPG made thau puba gari sing yauri adubo atopa polam puba gari sing de mausagumna adumak sali haina paw asina makatari